Lakle lakle Inspector Tayay 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 아한 막타다 인스펙터 Tayay 따비리버싱부 제임스 해굴점나 따라암록 처부글로인하나 이곡노나 쿠름자리 ngasi puduna laksari inspector Tayay jamapan gani phugu humdoi shuba tangka manipur da tholeba thodo wa thok sing athauba kayagi amadi relief camp da leiba awana gi maramda wari paring ama miyam da khudol tamjakraba matungda panthoi amadi chingkhai nipan suba tangkak amok miyam da lanthukjari ngarangi tangkak matek ama hanjinjari makhatana mok tabisi lamdam masigi miyam punmuna lei paring paidra paring sana lambi da lekre yengwai nangi nanahun pahawi kai khumnana namagidam miyam punamakse loina wanarani mahaki postmortem loirabadi soidanamaki yum lamda mu puge hairani haujiga mu postmortem su tawtri warani nakhoisu yengwa magi mathau mangam mathang mathang pangthokna nabagidam kari kari no tohon mana phare nakhoina mafam asite kap lauduna leirabadi miyam su yengwa asuk yam khraba miyam su yengone gari ga miyam punamak khongna ruba leiti loina mafam masida thomjenduna leikhre amukta yengone tada hauro mikap thoklo athobasa mikap thoklo nari bakidamak nari bak nazati gidamak kari tumduna lei mikap thoklo athobasa maikai mari bak nabana question duna leikhre athoba nongsa tumduna leriba sing mikap thoklo nari pak naramdam ngak nanadagidamak nasagi oijaba thaduktuna nasagi naramdam namali bak ngak nanadagidamak hogalo athobasa hogalo bijoy adugi matam natre bijoy hojik matam thiengkrene laone punamak singase magi mathau mangam pangthokna naba sume tada sume aigi naunu pa athoba ming thol pirani athobagi achauba mongpham ama semlani lei pareng mayam huplagani photo thelagani miyam ni kai khumdaragani madudagi athobagi ming thon piduna miyam punamana sonarani numit kayani sonagadoriba numit kayani ningsingnagadoriba ngasi numit khagtara adu maki leihun numit phobadara natragana kari numit phobano kaukigani soidana mak kaukigani lamdam masigi miyam adu miyam na kaukphade inaw nupana lamdam masigi thawai thakibabu athoibani haiduna singthapagi wapum adu nate aikhoi punaman isa gi thodang ni khanduna imale bangak taba yadi haibagi wakhalon adu dai khoi mangda changsin daba yadi no mani ni khak athoba da lei pareng khara hurga lei khara sairga aikhoi na maduna yabanate iri pak iram dam gi tawga daba thodang kya marum wali aikhoi punamak wakhal taminaga daba aikhoi gi thodang kya mak lominaga daba wali aikhoi machoi ta aduna aikhoi amana amagi maram du khuna duna ngangnaga daba matam adu nate aikhoi punsinabagi matam ni ngasi aigi inaw no pani iri pak asigi damak thawai thakibadi mayamba ina chawthokchari aigi inaw gumlaba kaya so thawai thari amadi kaya so chongthorkigani maduda nate makhoi gi tungda amadi mangda lehoriba lan yaudaba singna lan gi poram khangna aikoina khong thangjinbagi mathau tai aduguma matam maduda yeknaba bai thiba piba ngangani madu nattaba tharabadi khangna una aikoi mai thigani soidana mai thigani miyam pura makeup tholo iramdam ire pakasi kanna nabagi maktumduna lerganu makeup thoklo bijoy nang namtung wakhaldo phathongni bungo mayam punamok singaina dana loi leirabani tada ai inaw no pabu miyam punamon wok palakpada ai yam ngai ba phawi ai yambagi damakte yamno sokthokche yengoi mi mayam siu adukki matik umchinadana ne mapana leiriba mayam su gari ga thogjinaraktana leiriba mayam siu ne thagachari lamdam masigi miyam punamok haningai leitana thagachari kanano babu sidi sinthani kari amuk tawre hello sintha kari dawrage hospital da mukta khara thuna mukta lawba ha kai dawrage sumda khara beraka ba khara leiri hospital da khara thuna mukta laksan biyo bamcha khara thuna mukta lapina na bamta hayo kari no ne harisibo bam hospital da sintha na call tawrpani khara thuna mukta lawon hari kari haiba aduti kari tawrusano na ba henjandana tawraba jalane hai bijoy aikhoi hospital da sataba yadre nang postmortem gi loragane miham puna makai yarabadi yum lomda haidarang nabagi madu puna mukto silamo aikhoi solake asomda muk isanu pina anabugi matang kauri ni bungo hospital da sataba yadre ni
따다 삿비로 따다 그리쇼 파트는데 톡도 보이시나 먹고 애니기 만웅더 아무나 라이박 티크라바수 아마나 흰고물이 아니라 마기 분시나 땡떡 까이다 보이시나 아이기 나오는 바기 분시 까나나 보나 막속 아빠 랑키면 아이기 나오는 바기 분시나 아이 거기 세나 카이나 그라바수 막티 땡떡 막 까이다 보이시나 따다 다들 거기 잣비로 따다 파래 아두디네 아이코 여무터 잘루키기고 바토이 라오네 자실로 바봉 그리도 왜 여러자노 강 꼴치주 담 그래 에이 파래 라오네 마파마두데 카르투나 자시네 아두 바토이 낭나 마파마시데 센톡센센 떠우드는 레이버시고 이몽 놈들이 까리 하람가 도리버노네 낭보 바봉 까이쇼 떠로이게 바봉 아이 타마마 삭게 하두나 락바네 잘로 자실로 낭나 목와 토가 도리브라 강디 떠우리버 타복시 라오네 카다이데 사그래 오또오도는 카다이데 감이브노 라오 자실로 그리노 호지 버블락트리시고 솜드네 에텐덴스나 뽕토 거우드나 레 그리기노 하이버수 마람도 하이디 까이노 미 락피라브로 라니 아이나 바봉 코이도 콜 토크리 시디 누가이라로이부 숨 탱잔 그래디 마기 마사제 카직당 마기 비피기 피범시 노르멘 타방아이베니 비피기 피범시 노르멘 타슬라바 콩치수 잉하우드라바디 아목 구동 티가도리바니 카르투나 라가 솜다 디보지나 칭바테 테이도 토비라디 파가다바 소이드나 라니 ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯑꯩ ꯄꯥꯎ ꯄꯤꯖꯈ꯭ꯔꯕꯅꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯈꯖꯤꯛꯇꯪ ꯊꯨꯅꯅꯕ ꯄꯥꯎꯗꯣ ꯄꯤꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯂꯥꯛꯄꯒꯅꯦ ꯁꯣꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣꯀꯣ ꯐꯅꯤ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯦ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯑꯩꯅ ꯄꯥꯎ ꯄꯤꯈ꯭ꯔꯤꯁꯦ ꯏꯃꯥꯗꯨꯁꯨ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯅꯤꯅꯦ ꯑꯩꯅ ꯁꯤꯗ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯥꯎꯁꯦ ꯑꯃꯨꯛ ꯇꯥꯔꯗꯤ ꯏꯃꯥꯁꯨ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ ꯃꯔꯛꯁꯤꯗ ꯄꯥꯕꯨꯡꯗꯨ ꯂꯥꯛꯑꯗꯤ ꯐꯩꯗꯅ ꯍꯦ ꯇꯥꯏꯕꯪꯁꯦ ꯃꯃꯥꯄꯨ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯅꯨꯡꯗ ꯊꯣꯛꯄꯤꯒꯅꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯁꯣꯜꯂꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯑꯩ ꯈꯛꯇ ꯂꯩꯍꯧꯒꯅꯤ ꯍꯦ ꯇꯥꯏꯕꯪꯁꯦ ꯃꯃꯥꯄꯨ ꯑꯩꯈꯣꯏ ꯇꯥꯃꯣꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏ ꯅꯄꯥꯕꯨꯡ ꯈꯣꯏꯗꯤ ꯂꯥꯛꯑꯕ꯭ꯔꯥ ꯍꯥ ꯀꯔꯤꯅꯣ ꯅꯪꯅ ꯑꯗ ꯀꯞꯇꯅ ꯂꯩꯔꯤꯗꯨꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯀꯞꯇꯦ ꯏꯃꯥ ꯍꯥꯏ ꯑꯩꯉꯣꯟꯗ ꯂꯣꯠꯀꯅꯨꯅꯦ ꯀꯔꯤ ꯐꯠꯇꯅꯨꯡꯗ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯒꯦ ꯍꯥ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯁꯤ ꯁꯤꯟꯅꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏꯒꯤ ꯑꯁꯤꯗꯩꯗ ꯌꯦꯡꯉꯨꯅꯦ ꯀꯔꯤꯅꯣ ꯅꯞꯄꯤꯕ ꯃꯁꯥꯗ ꯃꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯁꯤꯕꯨ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯍꯟꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯗꯕꯒꯤꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯅ ꯕꯤꯜ ꯊꯤꯕ ꯋꯥꯠꯄꯒꯤꯔ ꯅꯄꯥꯕꯨꯡꯅꯅꯦ ꯏꯪꯈꯣꯜꯗꯣ ꯃꯔꯤ ꯃꯇꯥꯗ ꯅꯠꯇ꯭ꯔꯕꯁꯨ ꯃꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯅꯥꯇꯩꯗ ꯑꯣꯏꯔꯕꯁꯨ ꯌꯣꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯅꯦ ꯑꯉꯝꯕ ꯁꯦꯟꯐꯝ ꯈꯔꯁꯨꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯕꯅꯤ ꯁꯤ ꯌꯦꯡꯉꯨꯁꯦ ꯏꯃꯥ ꯁꯤꯕꯨ ꯀꯌꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯂꯥꯛ 2ꯅꯦ ꯍꯥꯏꯕ꯭ꯔꯥ 3ꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯋꯥꯠꯄꯗꯣ ꯀꯔꯤꯅꯣ ꯇꯧꯁꯤ ꯍꯥꯏꯗꯅ ꯍꯥꯏꯍꯧꯏ ꯏꯃꯥ ꯁꯤꯒꯤ ꯁꯦꯟꯐꯝꯁꯤ ꯈꯛꯇꯅꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨ ꯌꯣꯜꯂꯕꯁꯨ ꯌꯣꯜꯂꯁꯅꯨꯕ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯇꯥꯃꯣꯅ ꯂꯩꯈꯤꯗ꯭ꯔꯗꯤ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯏꯊꯟꯇ ꯇꯥꯏꯕꯪꯁꯤꯗ ꯑꯩ ꯏꯊꯟꯇ ꯀꯔꯝꯅ ꯂꯩꯍꯧꯗꯣꯏꯅꯣ ꯏꯃꯥ ꯍꯥꯏꯌꯣ ꯏꯃꯥ ꯍꯩꯗꯦꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣꯅꯦ ꯁꯤꯟꯊꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯩ ꯅꯕꯨꯡ ꯑꯁꯦ ꯇꯥꯡꯅ ꯐꯪꯖꯈ꯭ꯔꯕ ꯑꯩꯅꯅꯦ ꯏꯆꯥꯁꯤꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯐꯝ ꯀꯌꯥꯗꯅꯤ ꯑꯩꯅ ꯅꯤꯖꯔꯛꯂꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦ ꯑꯩ ꯅꯍꯥꯛ ꯑꯃꯨꯛ ꯐꯪꯖꯔꯤꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯕꯨꯡ ꯐꯠꯇꯅꯨꯡꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯆꯤꯟꯗꯨꯡ ꯏꯟꯒꯅꯤ ꯑꯐꯕ ꯋꯥꯈꯜ ꯑꯐꯕ ꯋꯥꯉꯥꯡ ꯉꯥꯡꯒꯗꯕꯅꯤꯅꯦ ꯅꯄꯥꯕꯨꯡ ꯈꯣꯏꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯁꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ
इमा असोमदसु अमुक दामंगालगी अनाबदु हेंजले हाइदने चटखिबनी अदुदगी हलक्त्रिये अदुनीने नसाई मखोइने चटखिबदुदगी अदु नंगना मफम असिदा यौखरगा सेल हेक्ता हाइरैदुबु कमदौबनो नंगो इमा मफम असि यौबगा अइगा अखोइगी ताबिजेनगा अइगा ओनरे मा सटखर मतुंगदा सिदगी मखोइ अटेंडेंस ना हाइरकपनी अचौब सेनफम अमगी डिपोजिट खरा थमदबा यारोइना मागी बीपी दो नहान मखै सोन्थरगा लैबनी ngасidi बीपी दो खरा फरे अदु बीपी ने स्टेबल ओरिङैसिदा ऑपरेशन अमा तौगदबनी हाइ अदुग ऑपरेशन दो तौद्रबदी मंगोना खुदोंग चारो है अदुननी इमा अबुंसु लानी अइना मखोइदसु हाइख्रबनी हाइ हौजि फावबा लाक्त्रिबसु मखोइबो हाइ हाइ कैदौरे हा कैदौरे डॉक्टर ने करी हाइरे पबुं चे करी हाइगे सिन्था करी दौरगे हायो डॉक्टर ने करी हाइरेगे हायो सेंगना हायो अमुक्ता ngaikoche बीपी दो नॉर्मल ओरे हाइ करी हाइबा बीपी नॉर्मल ओरे हाइबा अदुगा नंगना करी करीनो फत्तबा हेंजलपा नति हौजि हौजि सेनफम खरा डिपोजिट तौगदबनी हाइ माना बीपी नॉर्मल ओरिङसिदा ऑपरेशन दो तौगदबनी हाइ हा अदुदि पबुं वफम असे अदुबदी इचे तु इमानसु सागैगी अहलमनसिंगना खाइनरगा पिरकपने हाइबा लुपा लाख अहुम अमा लैरे फरे फरे अदुदि सुमाइना तौरगे अइने मखोइगी मफम असिदा चंगगा अइ उनरुखिगे लाख अहुमसिना हाना थंबा यागदौरिब्रा हानगी अतोनबसिंगा कक्नरगा सेल सि लेमोइदौरिब्रा करिनो करिनो हाइबदो मदु अमुक्ति येंकिगे पबुं मदु मतंग हाना मतंग उनबिरो फरे 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 अइने अमुक्ता करिनो सेनफम सिंग असिना यागदरा हाइबदो अइ अमुक्ति येंगकिगे पबुं सेनफम करिगुम कोनरोय हाइरगसु अइ करिगुम खर सिनजरकी अइ युमलोमदा हाइबेतासु चचकी अदुगा ऑपरेशन दो हौजिक तौगनी तौरोय मदुगी वफम दुतंगा अइ अमुक्ता खंगजकीगे इबेमा अइ चंगकीगे अदुगने करिनो करिनो हाइबदु येंगे अदुगने इबेमा नंगना पुथोइबा सेनफमसि फनेयाम यामेने नखोइगी युमलोमदा चतना सेल नुंग लौरुरनुदा नखोइगी पाबुंगनने मानसु करिनो करिनो कोइदा थाजदबा यामना सो लैबनी इचानु होनरिबसिदी मपोक दरेतसु इकोइना काउगदबा नथि फरे फरे अइने अमुक्ता डॉक्टर को उनरगा करिनो करिनो अमुक्ता हाइरुकीगे सिन्था नमासे खरा येंगमको खरा पाखटकनिको मोइ पाबुं अइ करिसु तौरोये अमुक्ता चंगलगने करिनो करिनो अमुक्ता हाइबियो सिन्था अदुदि बीपी नॉर्मल ओइबा हाइसे खरा फगलबा नत्रने इमा बीपी नॉर्मल ओइरकपा हाइबसे मसिदे अफबा थबकनी अदुगा मखोइना ऑपरेशन हाइदुना करिगे इमा अदुनीने अइना पाखचरिबसिसु अइगा पाबुंगा चलुरिबसे नुंगाइतबा पाउ अमसुने करी हाइबेबेमा नुंगाइतबा पाउ हाइबदि इमा मंगालदो ताइबंग थादोख्रे करी हाइबा इचा मंगालबो ताइबंग थादोख्रे हाइबा करिनोने हारिसिबो अदुदि इचा चिंखैबु थादोक्लमलगा मागी मरु मंगालने ताइबंग थादोक्तुना चटखरबा ओ इबागी बुंगा मंगा उन्थोकपनी दको नखोय अनीना लूना तीनरगा करिगिनो नखोयना मुक्सेना खाइनरिबसिबो नथि इसा मंगालदि चटखरे अदुबु इसा चिंखैदि चटपे यारोय इसा चिंखै चटपे यारोय ओ इसा चिंखैना वखल तारगलगा मागी मरुप मंगाल हंगलगलबदि कमदौगनी कनाना पखुम पिगनी ओ ओ कयादा मचों पकनाइद्रिबनो अइ लेना लेना अइबु मिया मांगसिदा सोबनबा सिल्लिबनी कयादा फद्रिबनो योंगने लमकेट लमहाइबा वारक वातेमदबा असुक अइना मागिदमक्ता खल्लगा माना तौथोरगलिबा थबकसिंगसिना अइ माइ चोक्तबा ngak मसिर माना तौरिबसो मोइ पाबुं थबक इंखांग अतोपा चटपो ओरमबसु याय अइ थबक इंखांग अतोपा चपनाथि सना तो मिदो अखोई इमुंग दा फुटपा फुटपा लागते हा फुटपा मफम असि लाक नत्रो मा करिगी लागते मा करिगी खंगदे नंग न मंगोदा हंगो मतम दा करि हाय हा नंग न मंगोदा हंगोदा करि हायगे
ꯑꯩꯅ ꯐꯖꯅ ꯍꯪꯉꯕꯅꯤ ꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯅ ꯍꯥꯏꯗ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯈꯨꯝꯗꯅ ꯑꯩꯉꯣꯟꯗꯗ ꯄꯪꯇꯥꯏ ꯇꯥꯏꯅꯕꯤꯔꯤꯁꯤꯕꯨ ꯑꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯅꯪꯅꯅꯤꯅꯦ ꯃꯃꯥ ꯍꯥꯏꯕꯁꯤꯅ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤꯅꯦ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯅꯥꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯕꯅꯤꯅꯦ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯦ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯇꯥꯔꯤ ꯃꯍꯩ ꯃꯁꯤꯡ ꯂꯣꯏꯅ ꯇꯝꯕ ꯂꯣꯏꯔꯦ ꯃꯗꯨꯗꯒꯤ MA ꯇꯝꯗꯅ ꯈꯣꯠꯇꯅ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤꯅꯣ ꯇꯧꯖꯅꯕꯅ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕꯁꯤꯕꯨ ꯑꯩ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯉꯁꯤ ꯅꯨꯄꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯃꯄꯥꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠ ꯑꯩꯃꯛꯅ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯅꯪꯅ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯅꯪꯅ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯏꯆꯥꯕꯨ ꯀꯔꯤꯗ ꯀꯩꯗꯧꯔꯤ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯅꯪꯒꯤ ꯆꯤꯡꯈꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯥ ꯄꯥꯕꯗ ꯆꯥꯟꯁꯨ ꯆꯥꯟꯅꯔꯨꯔꯤꯗꯨꯕ ꯆꯥꯛ ꯄꯨꯈꯝ ꯕꯣꯔꯥ ꯆꯥꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯒ ꯍꯌꯦꯡ ꯀꯩꯗꯧꯗꯣꯔꯤꯕ ꯍꯌꯦꯡ ꯀꯩꯗꯧꯗꯣꯔꯤꯒꯦ ꯅꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯇꯥꯞ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯥꯝꯕ ꯉꯝꯃꯣꯏ ꯃꯇꯝ ꯑꯗꯨꯗ ꯀꯩꯗꯧꯅꯤ ꯌꯦꯡꯕ ꯉꯝꯗꯗꯅꯅꯦ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯐꯨꯒꯠꯇꯅ ꯂꯩꯒꯗꯣꯔꯤꯕꯅꯣ ꯄꯠ ꯇꯠꯇꯅ ꯂꯩꯔꯦꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯧꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯈꯣꯏꯅ ꯄꯥꯟꯒꯦꯁꯤꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯃꯛꯁꯨ ꯍꯦꯛꯇ ꯍꯥꯏꯒꯨꯝꯁꯤꯗ ꯃꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯟ ꯌꯥꯎꯕ ꯍꯥꯏꯕ꯭ꯔꯥ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯃꯊꯧꯅꯥꯕꯨ ꯂꯩ ꯍꯥꯏꯔꯤꯕꯅꯤda ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯈꯨꯟ ꯉꯥꯛꯉꯝꯗ꯭ꯔꯕꯗꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯌꯨꯝꯗꯒ ꯂꯩꯕ ꯐꯪꯗꯧꯖꯥ ꯅꯠꯇꯦꯗ ꯌꯨꯝꯗ ꯇꯨꯝꯗꯅ ꯂꯩꯕ ꯃꯤꯗꯨꯕꯨ ꯆꯤꯡꯊꯣꯛꯑꯒ ꯃꯉꯛ ꯁꯝꯗ ꯊꯥꯡꯅ ꯌꯥꯜꯂꯤꯌꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕ ꯃꯤ ꯑꯃꯅ ꯀꯅꯥꯃ ꯍꯦꯛꯇ ꯈꯪꯗꯕ ꯃꯈꯩ ꯃꯗꯨ ꯆꯤꯡꯊꯣꯛꯑꯒ ꯃꯩꯇꯩꯁꯤꯡ ꯀꯛꯊꯔꯝꯕꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯁ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯠꯅꯤꯡꯕ ꯌꯥꯝꯅ ꯀꯛꯅꯤꯡꯕ ꯀꯥꯡꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯅ ꯉꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩꯗꯤꯅꯦ ꯁꯦꯜꯒꯥꯏꯁꯦ ꯄꯥꯏꯗꯕꯒꯤ ꯋꯥꯟ ꯑꯩꯗꯤꯅꯦ ꯃꯈꯣꯏꯕꯨꯅꯦ ꯑꯦꯋꯥꯔꯗ ꯍꯥꯏꯕ꯭ꯔꯥ ꯔꯤꯋꯥꯔꯗ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯕꯨ ꯄꯤꯅꯤꯡꯂꯤꯕꯖꯥꯠꯅꯤ ꯍꯩ ꯏꯕꯦꯃꯜ ꯅꯪꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯒꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯂꯥꯏꯔꯕ ꯆꯨꯗꯅꯕ ꯑꯩꯈꯣꯏꯒꯁꯨ ꯃꯥꯟꯅꯔꯣꯏꯗꯕ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕꯗ ꯀꯩꯗꯧꯉꯩꯗꯁꯨ ꯆꯥꯟꯅꯔꯣꯏꯗꯧꯕ ꯃꯤꯗꯨꯕꯨ ꯅꯪꯅ ꯈꯨꯟ ꯉꯥꯛꯄꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯗ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯇꯧꯖꯗꯧ ꯂꯩꯔꯦ ꯂꯩꯉꯥꯛꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤꯁꯨ ꯅꯣꯡꯃꯩ ꯄꯥꯏꯔꯛꯄ ꯅꯠꯇꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯨ ꯅꯠꯇꯕ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯠꯂꯒ ꯗꯣꯝ ꯇꯨꯗꯨꯅ ꯃꯥꯡꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯌꯦꯡꯉꯨ ꯃꯁꯤꯗꯗꯤ ꯂꯩ ꯄꯔꯦꯡ ꯈꯔ ꯍꯣꯔꯒ ꯂꯩ ꯈꯔ ꯆꯥꯏꯔꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯃꯐꯝ ꯑꯃꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯐꯣꯇꯣꯗ ꯀꯅꯥꯅ ꯗꯨꯛ ꯊꯥꯕꯤꯒꯗꯧꯔꯤꯒꯦ ꯀꯅꯥꯅ ꯀꯦꯟꯗꯜ ꯀꯠꯄꯤꯒꯗꯧꯔꯤꯒꯦ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯃꯉꯥꯅꯤ ꯂꯩꯍꯟ ꯃꯗꯨꯗꯒꯤꯗꯤ ꯀꯅꯥꯅꯕꯨ ꯗꯨꯛ ꯊꯥꯕꯤꯒꯗꯧꯔꯤꯒꯦ ꯃꯈꯣꯏꯅ ꯑꯇꯇꯥꯏ ꯇꯥꯕꯗ ꯀꯅꯥ ꯌꯥꯎꯒꯗꯧꯔꯤꯒꯦ ꯑꯩ ꯈꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯪꯒꯤ ꯅꯆꯥ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯒꯥꯔꯤ ꯑꯃ ꯄꯥꯏꯔꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯎꯗꯅꯅꯤ ꯃꯥꯅ ꯆꯠꯈꯠꯂꯛꯂꯤꯕꯁꯤ ꯑꯩꯅ ꯈꯟꯕꯗ ꯑꯁꯣꯛꯄ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯝꯒꯅꯤ ꯏꯃꯨꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯂꯥꯛꯄꯗ ꯑꯆꯧꯕ ꯁꯦꯝꯐꯨ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯈꯣꯏꯗꯤ ꯍꯔꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯩ ꯃꯤꯠꯁꯦ ꯅꯥꯒꯗꯧꯔꯤꯗ ꯅꯪꯅ ꯅꯆꯥꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯁꯥꯎꯔꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯗ ꯅꯪꯅ ꯀꯣꯜ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅೋ ꯍꯥꯏꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇꯗꯤ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯒꯦ ꯄꯪꯁꯥꯎꯗ ꯁꯥꯎꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯗ ꯉꯥꯡꯕꯗ ꯂꯧꯔꯔꯣꯏꯗꯧꯕ ꯅꯆꯥꯅꯨꯄꯤꯅꯤꯗ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯅ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯗꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯏ ꯈꯨꯅꯕ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯏꯚꯦꯃꯟ ꯅꯪ ꯀꯛ ꯇꯧꯔꯒ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯅꯦ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯣꯜ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯌꯦ ꯃꯣꯏꯒ ꯇꯤꯟꯅꯕ ꯀꯅꯥꯅꯣꯝ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯛꯈꯤꯒꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯔꯛꯀꯦꯅ ꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯅꯠꯇꯦ ꯉꯥꯎꯁꯟꯅꯗꯅ ꯄꯤꯛꯅꯤꯛ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯪꯕ ꯌꯥꯗꯦꯅ ꯇꯧꯕ ꯕꯐꯔ ꯖꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯕꯣꯔꯗꯔ ꯑꯗꯨꯋꯥꯏꯗ ꯆꯠꯄꯁꯨ ꯅꯠꯇꯦꯗꯅ ꯀꯅꯥꯒꯤ ꯕꯣꯔꯗꯔꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯕꯅꯤ ꯅꯪ ꯐꯔꯣꯏꯗꯧꯔꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯍꯤꯛꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯅꯤ ꯈꯟꯕꯁꯤꯗꯤ ꯅꯆꯥꯅꯨꯄꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯅꯦ
mahik punamakshigi mapidi nangni ha nangmodagi hana hekta horga nangmoda takthagadabaneba moi pabung amuktadi ngaibi ko kaidobagi hojik tawriba phibam chidane migi masado atatai tabadu moi pabung nasu haibire atatai tare kari kanani mini yengbidong nate duk thabidong nate moi pabungna aduk yamna khangbire haideraga hojik phawbada duk makha tana thananaba natraga duk tu thadananaba duk thabinaba leitre hairabanina imung adugi damakta moi pabungna karino pambong khitang tingaga nacha nupiga khangnabagi wafamdudi toga leibaga sigi khungakpa mo oina leibak sibu kanba mo oina athauba ama leikhidra kana mingthon pi dau sarupudi hingingei da mateng pangodi kari kaigi moi pabung ibeman nang matoi toina ingoda hawrene nang ha nang ingoda matoi toina hawrene masi punamakse lakhijano na chanupi lakhijano ba namana sane imung asida thongno chalga thamaga nakhoi khangadabane nakhoi khangadabane ba kori thuena tawju sari no khangti pangchauda sawi migi mapot masai huraluba sunate adu phataba ngang sunate inkhol koijadana leidana mama mapagi mateng pangdana leiribani is aidi nungbu nungsi jagre masadu tik laurdana kari thuena ngangja sari no khangdi nisha chaba sunataba hojiki matamda bu kari no masanu pina khalido aidi mama aigara sibu mane aina ne yai isanu bigi ngamdabagi wani ko kari haiba ibema nang kari haiba ngai ko law whatsapp chana ngang sila nang sida lawo sida chango moi pabung ai kari hai krage aina haiba dine na chanu pigi magi wafam dudi tokhraga kairo lekai ama boiro khun ngakpa singsina solokpada makhoi bo hana to na yengbina ba leitega haibudada moi pabung na chanu pi su mathandani kaidoruni lan thum mayam mastigi khara khaido piraga matienga pangbi ba sumaya khabar da gai sune mi matieng yamna pangnei ai yamna ure ai khoidi no mo to su matieng pangdi hariba moi pabung ai khoidi ke do wi matieng pangdori ba ha ai khoidi kari do wi matieng pangdori ge matieng pangne na bagi do lupa crore changa sa truk adage loina kai thara karaban loina pangjadana ma khoina pangdori bani kari ge khoina pangdori ge ha owa pa sadana ma khoi khara na khaina dana ma de paisa pangna ari ma da manghan bai wan kari bu tawduri ge ma khoi nara ko matam da kana na matieng panggadori ge hera moi pabung onthong na su thamoi pingman gre panggera pangoira mioi bai si di mioi bagi matieng pangna na ba natro karino male masidi ge thoi biji bidi mioi ba haiba kanglo basini haiba daini aduna bu mioi ba na lon thoktana apam nusi khangna dana koi chatna dana ngangna dana khona dana amaga ingit irang khangnari ba natra ni moi pabung yam haida yam pangsan bra ke no ma taw bi de moi pabung se a loi ro phara ka dara ga lemina ba yang wa dori mai pe ma ai be man ai si phagi pharangi mi oina ubranya ha ai sibu phagi pharangi mi oina ubro o aduna udabaduna ni haijari se awana gi mateng pangmudi kari su kaidi leriba lanthum singa sibu mateng pangbi bi de kari kaige ngasi phawbada khabar da kari da mateng pange adu tawre ada tawre haibsidane yamna nungai yai phabi mung manungdi ka hena bu yaudabra kainom taw khara honarakpa struggle tawrage hingakpa awaba masa khangwa mina mateng panggoi taw yamna nungai yai phabi mung chingde khangde tumina ga di pirangodra pangamgodra di khangde ko mingoda pining da ne awaba relief camp da leriba digi asok apal leriba sing mateng pangning da kadai do onchen ra mateng pangino du khoi di khangjade na sanu pina tawri thabak sidi ama boire moi babung na pam da budu di ai budi kari so haijaroi ko aduga kari guma khun ngapagi mateng pangbago oiram labadi ne isanu pido laglaga ne horen moi babung na ne cheiram ga nai da isanu pida phubudi yaroi kari tawdori ba ha nang na kari ka tawdori ba 이자누 피도 포드링에더니 마마 아이는 마탁 탕가네 아이모도 포한가 더리바 이행고 따레더나 나자누 피도 ngasi 라키전 ngasi디 쇼이더나 마키 칸가네 와 아이 ngasi디 칸가니더나 능 칸가네 바랑 칸비오 모이 바봉 까리마티 하이저러 까리마티 젠저러 이제 아이 로코메야디 길리세도 부톡저로 하이브라 아이 마두 하나 록톡저로 키게 이마 바봉 하이 능 라이네 능 까다이 잘로이 능 까다이데 잘루게 이몽 어시데 나마가 이거 사이드게 라우나다 레카에서 뭔가 탕가탕가던 갱너리 비시는 강도 하난 까다이데 잘루게능 아이네 또구노 하이바 타바고도 난 또구나 들어 바봉 와로비간 아이 파타바 람비 마다 잘루바 나티 아이 바봉나 팜다바 타박 아마타 토티 바봉기 마이 숍나나바 사게예스기 마이 숍나나바 아라한바 타박 아마타 아이 방톡파 잘루바 나티 미오이바 뭐 오이나 미오이바기
ꯇꯉꯥꯏ ꯐꯗꯕ ꯇꯧꯐꯗꯕ ꯑꯩꯒꯤ ꯊꯧꯗꯥꯡ ꯈꯔꯗꯪ ꯁꯔꯨꯛ ꯌꯥꯔꯨꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯏꯔꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯒ ꯂꯣꯏꯅꯖꯕ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯀꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯍꯩ 이베마 ꯀꯔꯤꯅꯣ ꯆꯤꯡꯈꯩ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯒꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯆꯤꯡꯈꯩꯗꯨ ꯂꯩꯈꯤꯗ꯭ꯔꯕꯅꯦ ꯅꯪꯕꯣ 이마 ꯆꯤꯡꯈꯩꯒꯨꯝꯕꯅꯦ ꯃꯉꯥꯜꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯃꯉꯥꯜꯗꯣ ꯃꯌꯥꯏ ꯏꯒꯠꯂꯗꯅ ꯃꯥꯅ ꯑꯣ ꯀꯔꯤꯅꯣꯅꯦ ꯄꯥꯎꯁꯤꯕꯣ ꯁꯦꯡꯂꯕꯔꯅꯦ ꯑꯁꯦꯡꯕꯅꯤ ꯃꯥ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯕꯗꯨꯅ ꯂꯧ ꯐꯧꯕ ꯌꯣꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯩꯁꯨ ꯊꯦꯡꯅꯍꯧꯏ ꯀꯔꯤ ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯑꯗꯨꯗꯤ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇꯁꯨ ꯃꯥꯅꯦ ꯏꯃꯥ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤꯕꯨ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯦꯗꯣ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯅꯅꯦ ꯊꯥꯖꯗ꯭ꯔꯤꯕ ꯑꯩ ꯏꯕꯦꯃꯟ ꯅꯪ ꯋꯥ ꯉꯥꯡꯈꯤꯅꯨ ꯅꯆꯥꯒꯤ ꯋꯥꯉꯥꯡꯁꯦ ꯑꯩ ꯂꯣꯏꯅ ꯇꯥꯛꯈꯤꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯍꯥꯏꯌꯨ ꯑꯇꯩ ꯍꯥꯏꯌꯣ ꯄꯥꯕꯨꯡ ꯆꯤꯡꯈꯩꯁꯨ ꯑꯔꯨꯕ ꯑꯣꯄꯔꯦꯁꯟ ꯑꯃꯈꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯃꯍꯥꯛ BP ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟꯗꯨ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯐꯩꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯂꯩꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯧꯊꯣꯛꯄ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕ ꯆꯠꯂꯕꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯆꯠꯀꯗꯧ ꯃꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜꯗꯒꯤꯁꯨ ꯍꯦꯟꯅ ꯂꯩꯇꯦ ꯁꯥꯒꯩ ꯅꯥꯇꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯥꯏꯅꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯨ ꯂꯩꯍꯧꯗꯦ ꯑꯗꯨꯗꯤ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯍꯧꯔꯕ꯭ꯔꯥ ꯀꯝꯗꯧꯔꯦ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯍꯧꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯥ ꯋꯥꯈꯜ ꯇꯥꯔꯝꯂꯒꯅꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯔꯨꯝꯗ ꯂꯩꯍꯧꯔꯕꯅꯤ ꯅꯨꯃꯤꯠ ꯊꯦꯡꯖꯜꯂꯛꯄꯗꯒꯤ 이마가 빠bun거나 ꯉꯥꯡꯂꯅꯤ 하이두나 ꯑꯩꯗꯤ ꯂꯥꯛꯂꯕꯅꯤ ꯀꯔꯤꯒꯤ ꯂꯥꯛꯂꯤꯅꯣ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯅꯪꯅ ꯑꯩꯅ ꯌꯥꯗꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯅꯪꯅ ꯄꯥꯡꯊꯣꯛꯅꯤꯡꯕꯗ ꯄꯥꯡꯊꯣꯛꯇꯅ ꯑꯩꯒꯤ ꯃꯥꯏ ꯑꯁꯤꯕꯨ ꯆꯣꯞꯅꯕ ꯍꯣꯠꯅꯔꯨꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯇꯥꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯒꯦ ꯆꯪꯉꯣ ꯅꯃꯥꯝꯆꯥ ꯆꯪꯉꯣ ꯀꯥꯁꯤꯗ ꯆꯪꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯥꯁꯤꯗ ꯆꯪꯉꯣ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ 이베만 ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯆꯪꯉꯣ ꯀꯥꯁꯤꯗ ꯆꯪꯉꯣꯅꯦ ꯅꯈꯣꯏ ꯑꯅꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯕ ꯑꯩꯕꯨ ꯌꯦꯛꯅꯕꯗꯧꯅ ꯂꯧꯕ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧ ꯌꯦꯡꯉꯣ ꯀꯔꯤ ꯇꯧ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣꯕ ꯅꯈꯣꯏ ꯑꯃꯠꯇ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯃꯣꯏ ꯇꯥꯃꯣ ꯁꯤ ꯆꯥꯛꯁꯤ ꯈꯖꯤꯛꯇꯪ ꯆꯥꯅꯕ ꯇꯧꯕꯤꯌꯨ ꯁꯤ ꯆꯥꯛꯁꯤ ꯈꯖꯤꯛꯇꯪ ꯆꯥꯅꯕ ꯇꯧꯕꯤꯌꯨ ꯆꯥꯛꯇꯣ ꯑꯩ ꯂꯥꯝꯃꯀꯥꯟꯗ ꯆꯥꯔꯒꯦ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯤ ꯃꯕꯨꯛ ꯆꯥꯎꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯦ ꯃꯣꯏ ꯇꯥꯃꯣ ꯍꯟꯗꯛꯀꯤꯗꯤ ꯂꯥꯛꯂꯔꯣꯏ ꯃꯄꯨꯒꯁꯤꯒꯤꯗꯤ ꯂꯥꯛꯂꯔꯣꯏ ꯑꯗꯨꯕꯨ ꯃꯇꯩꯃ ꯑꯩꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯏꯆꯥ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯁꯦ ꯆꯥꯛꯁꯦ ꯆꯥꯛꯈꯣꯝ ꯑꯃꯠꯇ ꯆꯥꯎ ꯉꯁꯤꯒ ꯅꯨꯃꯤꯠ ꯌꯥꯝꯁꯤꯜꯂꯛꯂꯦ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯃꯣꯏ ꯇꯥꯃꯣꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯀꯝꯗꯧꯒꯅꯤ ꯃꯣꯏ ꯇꯥꯃꯣ ꯆꯨꯝꯃꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯄꯣꯛ ꯑꯁꯤꯒꯤ ꯂꯥꯛꯂꯔꯣꯏ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯃꯉꯥꯜ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯅꯪꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯆꯩꯅꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯃꯗꯨꯒꯤꯗꯃꯛꯇꯔꯅꯦ
ꯅꯌꯥꯝꯕ ꯑꯣꯟꯊꯣꯛꯅꯗꯤ ꯉꯝꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯆꯥꯎꯊꯣꯛꯆꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯪꯅ ꯊꯋꯥꯏ ꯀꯠꯈꯤꯗꯨꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯏꯅꯥꯎ ꯅꯨꯄꯥ ꯃꯉꯥꯜꯕꯨ ꯂꯥꯛꯂꯕ꯭ꯔꯥ ꯏꯅꯥꯎ ꯅꯨꯄꯥ ꯃꯉꯥꯜꯕꯨ ꯂꯥꯛꯂꯕ꯭ꯔꯥ ꯃꯣꯏ ꯇꯥꯃꯣ ꯁꯣꯛꯂꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯗꯨꯒ ꯆꯤꯡꯈꯩ ꯀꯩꯗꯧꯔꯕ ꯆꯤꯡꯈꯩ ꯀꯔꯤꯗꯧꯔꯕ ꯆꯤꯡꯈꯩꯁꯨ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ꯭ꯔꯣ ꯆꯤꯡꯈꯩ ꯀꯔꯤ ꯇꯧꯔꯒꯦ ꯅꯠꯇꯦ ꯆꯤꯡꯈꯩꯗꯣ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ ꯑꯣꯄꯔꯦꯁꯟꯗꯣ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯒꯤꯗꯃꯛ ꯃꯄꯥꯟꯂꯣꯝꯗ ꯆꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯧꯔꯤ ꯃꯥꯜꯂꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯏꯅꯥꯎꯅꯨꯄꯥ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗꯅꯤ ꯌꯦꯡꯉꯣꯏ ꯑꯩꯅ ꯅꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯂꯥꯌꯦꯡꯅꯅꯕ ꯑꯩꯅ ꯂꯧ ꯑꯗꯨ ꯌꯣꯟꯊꯣꯛꯈꯤ ꯑꯗꯨꯒꯅꯦ ꯂꯧ ꯌꯣꯟꯊꯣꯛꯄꯒꯤ ꯁꯦꯜ ꯈꯔ ꯂꯦꯝꯃꯤ ꯁꯦꯜ ꯈꯔꯁꯦ ꯆꯤꯡꯈꯩꯗ ꯄꯥꯡꯕꯤꯔꯨꯁꯦ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯃꯣꯠ ꯀꯔꯤ ꯂꯩ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯃꯣꯏ ꯇꯥꯃꯣꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯁꯤ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯈꯩꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯅꯤ ꯃꯥꯅ ꯏꯅꯥꯎ ꯅꯨꯄꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯆꯤꯡꯈꯣꯡ ꯐꯥꯎꯕ ꯄꯨꯔꯛꯄꯗ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯝꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯁꯨ ꯍꯤꯡꯂꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯣ ꯑꯗꯨꯅ ꯃꯣꯏ ꯇꯥꯃꯣꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯐꯔꯦ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯌꯣꯟꯊꯣꯛꯈꯤꯕ ꯂꯧ ꯌꯣꯟꯕꯒꯤ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯑꯔꯦꯝꯕ ꯁꯦꯟꯐꯝ ꯑꯁꯦ ꯆꯤꯡꯈꯩꯒꯤ ꯂꯥꯌꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯃꯛꯅ ꯂꯣꯏꯅ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯦꯡꯕꯥꯡꯉꯨꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯈꯣꯏꯔꯣꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯍꯜꯂꯒꯅꯦ ꯑꯩ ꯆꯥꯛꯇꯨ ꯆꯥꯔꯒꯦ ꯃꯥ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯅꯤꯅꯅꯦ ꯃꯥ ꯑꯃꯨꯛꯇ ꯎꯅꯔꯛꯈꯤꯒꯦ ꯃꯣꯏ ꯇꯥꯃꯣ ꯍꯥꯏ ꯆꯤꯟꯊꯥ ꯄꯣꯠ ꯆꯩꯗꯣ ꯀꯔꯤꯅꯣ ꯌꯣꯝꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯕꯨꯡ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯅꯕꯨꯡꯒꯤꯅꯦ ꯃꯥꯒꯤ ꯐꯤꯗꯨ ꯁꯤꯟꯗꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯐꯨꯔꯤꯠ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯣꯏꯅ ꯁꯤꯜꯂꯕꯅꯤ ꯑꯩꯅꯦ ꯃꯈꯥꯔꯣꯝꯗ ꯒꯥꯔꯤꯗꯨ ꯂꯥꯛꯑꯣꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯆꯤꯡꯈꯩ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤꯅꯦꯀꯣ ꯑꯩ ꯃꯈꯥꯗ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯃꯥꯗꯣ ꯌꯨꯝꯗ ꯃꯩ ꯀꯔꯤ ꯑꯣꯛꯅꯕ ꯍꯥꯏꯗꯅ ꯉꯟꯅ ꯑꯩ ꯊꯥꯈ꯭ꯔꯕꯅꯤ ꯑꯩ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯇꯥꯃꯣ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨ ꯌꯥꯅꯤ ꯍꯧꯖꯤꯛ ꯆꯠꯂꯗꯧꯕꯅꯤꯅ ꯃꯣꯏꯒꯤ ꯐꯃꯨꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯁꯤꯗ ꯐꯝꯃꯣ ꯉꯥꯏꯈꯣ ꯆꯩꯁꯨꯁꯦ ꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯉꯥꯛꯄ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣ ꯇꯥꯃꯣ ꯈꯣꯡꯗꯣ ꯑꯩ ꯁꯦꯝꯒꯦ ꯌꯥꯝꯅ ꯀꯟꯅ ꯅꯦꯠꯊꯒꯅꯣ ꯇꯥꯃꯣ ꯗꯣꯛꯇꯔꯅ ꯍꯥꯏꯗꯨꯗꯤ ꯁꯤ ꯂꯥꯌꯦꯡꯂꯒ ꯑꯗꯨꯝ ꯐꯅꯤ ꯍꯥꯏꯗꯨꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣꯕ ꯆꯤꯡꯈꯩ ꯀꯅꯥꯅꯣ ꯄꯥꯟꯊꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯁꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯃꯤꯆꯩ ꯑꯩ ꯇꯥꯕ ꯄꯥꯝꯖꯗꯦ
ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯃꯇꯦꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯅꯕ ꯍꯣꯠꯅꯒꯦ. ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯦ. ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯌꯥꯡꯅ ꯆꯠꯄꯤꯈ꯭ꯔꯣ. ꯀꯔꯤꯅꯣ ꯆꯤꯡꯈꯩ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ, ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯆꯕꯁꯤꯕꯨ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯅꯕꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯣ, ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯣ, ꯆꯩꯁꯨꯁꯤ ꯌꯦꯡꯉꯣ. ꯆꯩꯁꯨꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏꯗꯕ, ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯔꯒꯅ ꯈꯣꯡ ꯅꯥꯝꯃ ꯀꯛꯂꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯣ? 이콩 이콧 ꯑꯩ ꯏꯁꯥ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯑꯩꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯆꯩꯁꯨ ꯑꯃꯒꯤ ꯃꯇꯦꯡꯅ ꯆꯠꯂꯤꯕ, ꯑꯗꯨꯒ ꯉꯁꯤ ꯆꯩꯉꯥꯛ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯅꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯀꯔꯝꯕ ꯃꯤꯆꯩ ꯇꯥꯟꯅꯅꯕꯒꯤꯗꯃꯛ, ꯑꯩꯒꯤ ꯏꯊꯛꯇ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯂꯥꯛꯂꯤꯕꯅꯣ? ꯑꯩ ꯅꯪꯅ ꯇꯧꯕꯤꯈꯤꯕ, ꯅꯪꯅ ꯍꯣꯠꯅꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯑꯩ ꯂꯣꯏꯅ ꯇꯥꯖꯔꯦ. ꯑꯩ ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯃꯄꯣꯛ ꯀꯌꯥꯗ ꯑꯩꯅ ꯁꯤꯡꯕ ꯉꯝꯈꯤꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯄ꯭ꯂꯤꯖ ꯆꯥꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈꯣ. ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯎꯈ꯭ꯔꯕ, ꯇꯥꯈ꯭ꯔꯕ, ꯂꯥꯛꯂꯕ ꯑꯩ ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯆꯩ ꯇꯥꯕ ꯉꯝꯂꯣꯏ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩ ꯃꯇꯤꯛ ꯆꯥꯗꯕꯅꯤ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯆꯠꯄꯤꯈ꯭ꯔꯣ, ꯆꯠꯄꯤꯈ꯭ꯔꯣ. ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ. ꯍꯩ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ? ꯒꯥꯔꯤꯗꯤ ꯃꯈꯥꯗ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯦꯅꯦ. ꯄꯥꯟꯊꯣꯏ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯄꯥꯕꯨꯡ. ꯏꯆꯥꯅꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯄꯥꯕꯨꯡ ꯈꯣꯏꯅꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯕꯗ ꯏꯆꯥꯒꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ. ꯄꯥꯕꯨꯡ, ꯑꯩ ꯃꯇꯦꯡ ꯊꯧꯕ ꯂꯥꯛꯄ ꯅꯠꯇꯦ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ ꯄꯥꯕꯨꯡ. ꯄꯥꯕꯨꯡ, ꯑꯩꯅ ꯉꯝꯖꯕ ꯈꯔ ꯍꯣꯠꯅꯖꯈꯤꯕꯗꯣ ꯃꯗꯨꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ. ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯊꯧꯕ ꯂꯥꯛꯄ ꯅꯠꯇꯦ. ꯍꯣꯏ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ, ꯅꯪꯅ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯂꯥꯛꯇꯕꯁꯦ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯝꯂꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤ. ꯑꯗꯣ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨ. ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯐꯠꯇꯦ. ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯦ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦ. ꯑꯗꯨꯅꯅꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ, ꯅꯪꯅ ꯑꯋꯥꯕ ꯇꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅꯅꯤ ꯅꯪ ꯋꯥꯔꯧꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯄꯥꯕꯨꯡ, ꯑꯩ ꯀꯔꯤꯃꯇ ꯋꯥꯔꯧꯖꯗꯦ. ꯑꯗꯨꯕꯨ ꯑꯩ ꯆꯤꯡꯈꯩꯅ ꯑꯐꯕ ꯌꯥꯏꯐꯕ, ꯑꯗꯨꯒ ꯄꯥꯕꯨꯡ ꯆꯤꯡꯈꯩꯅ ꯆꯩꯁꯨ ꯌꯥꯎꯅ ꯍꯤꯡꯕ ꯄꯨꯟꯁꯤ. ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯍꯣꯡꯕ ꯂꯩꯇꯦ ꯄꯥꯕꯨꯡ. ꯑꯩꯗꯤ ꯆꯤꯡꯈꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤ. ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯁꯣꯏꯅꯥꯏꯗꯕ ꯃꯗꯨꯒꯤ ꯃꯊꯧ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ. ꯑꯩꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯋꯥꯍꯩ ꯑꯁꯤꯒꯤꯗꯃꯛ ꯄꯥꯕꯨꯡꯅ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯑꯌꯥꯕ ꯐꯥꯎꯕ ꯄꯤꯗ꯭ꯔꯕ, ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕꯒꯤ ꯑꯌꯥꯕ ꯐꯥꯎꯕ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯝꯅ ꯂꯦꯜꯂꯣ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ? ꯑꯩꯕꯨ ꯀꯔꯝꯅ ꯂꯦꯜꯂꯣ ꯍꯥꯏꯕꯅꯣ? ꯄꯥꯟꯊꯣꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯡꯅ ꯆꯠꯄꯤꯈ꯭ꯔꯣ. ꯅꯪꯅ ꯍꯥꯏꯔꯤꯕꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅꯤ. ꯑꯩꯒꯤ ꯄꯥꯕꯨꯡꯃꯛꯇꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯈꯖꯤꯛꯇꯁꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ. ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ. ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ. ꯍꯧꯅ ꯈꯪꯅꯕ ꯑꯩꯒꯤ ꯋꯥꯍꯩꯅ ꯄꯥꯕꯨꯡ. 이자 그리슈 까이디, 이자 그리슈 까이디. 호걸로. 낭기 빠봉 락라버디니 와토니 낭 짠나버 떠오러. 야래. 뽐나막 캉레, 뽐나막 꼬레. 이몽가 시나 떠오리바 마펌 마시다 나 코이네 낭나리바 뽐나막 싱어도 아이 마이엑생나 로이네 캉. hꯧꯖꯤꯛꯇꯤ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯦꯗꯅ. ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯅ
ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯅꯈꯣꯏꯅ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯍꯥꯟꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯀꯣꯛ ꯋꯥꯅꯗꯧ ꯁꯔꯨꯛ ꯊꯣꯡ ꯂꯣꯟꯁꯜꯂꯒ ꯅꯨꯃꯤꯠ 4-5ꯅꯤ ꯍꯦꯛꯇ ꯊꯝꯃꯒ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯏꯟꯁꯜꯂꯒ ꯍꯦꯛꯇ ꯊꯝꯕꯒꯤ ꯋꯥꯅꯤꯁꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯀꯔꯤꯅꯣ ꯁꯤꯗꯒꯤꯗꯤꯅꯦ ꯇꯥꯟꯅꯔꯒꯅꯦ ꯐꯅꯕ ꯀꯩꯅꯣ ꯈꯟꯅꯁꯤꯁꯦ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯗꯤ ꯂꯩꯇꯕ꯭ꯔꯥ ꯏꯇꯤꯃꯥ ꯑꯩꯕꯨ ꯉꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯪꯂ ꯇꯥꯏꯕꯪꯂ ꯅꯪꯅ ꯑꯗꯨꯗꯤ ꯅꯈꯨꯠꯅ ꯄꯥꯏꯔꯒ ꯌꯦꯡꯂꯣꯗꯅ ꯍꯩ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥꯕꯨꯅꯦ ꯀꯔꯤꯅꯣ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯂꯥꯌꯦꯡꯅꯅꯕ ꯃꯗꯨꯒꯤꯅꯦ ꯊꯧꯗꯥꯡ ꯑꯗꯣ ꯑꯩꯅ ꯁꯔꯨꯛ ꯌꯥꯔꯒꯗꯕꯅꯤ ꯆꯤꯡꯈꯩ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯅꯉꯣꯟꯗ ꯁꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯉꯥꯡꯈꯤꯕꯅꯤ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯁꯤ ꯑꯩꯅ ꯏꯆꯥꯕꯨ ꯆꯥꯡꯌꯦꯡꯁꯨ ꯇꯧꯔꯦ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯔꯦ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯥꯅ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯩꯅ ꯋꯥꯔꯧꯕꯗꯒꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯞ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯦ ꯃꯈꯣꯏꯅꯤꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯊꯛꯐꯝ ꯊꯣꯛꯄ ꯑꯩꯅ ꯄꯤꯔꯒꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯑꯩꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯝꯕ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯦꯜ ꯄꯥꯏꯕ ꯈꯛꯇꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯠꯇꯦ ꯁꯦල් ꯄꯥꯏꯗꯕꯁꯤꯡ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯂꯤꯕꯁꯤꯡ ꯀꯌꯥꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯍꯥꯏꯕꯁꯤ ꯍꯤꯡꯕꯗ ꯁꯦꯜ ꯄꯥꯏꯕꯗꯨ ꯈꯛ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯔꯒ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ ꯁꯦꯜ ꯄꯥꯏꯖꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯕꯁꯤꯡ ꯑꯗꯨꯅꯤ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯃꯒꯨꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯏꯅꯥꯎ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯌꯥ ꯇꯥꯗꯥ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯥꯗꯥ ꯑꯗꯨꯕꯨ ꯇꯥꯗꯥ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯖꯗꯕꯅꯤꯅ ꯂꯥꯌꯦꯡꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯈꯟꯅꯖꯔꯦ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯥꯟꯅꯖꯗꯅ ꯀꯔꯤꯅꯣ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯇꯥꯗꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯥꯗꯥ ꯅꯍꯥꯛꯀꯤꯁꯤ ꯋꯥꯁꯤ ꯃꯔꯧ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯃꯑꯣꯡ ꯈꯔꯗꯨꯅ ꯑꯩꯕꯨ ꯊꯥꯖꯔꯝꯂꯣ ꯇꯥꯗꯥ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯇꯥꯗꯥ ꯕꯤꯖꯣꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯆꯤꯡꯈꯩ ꯋꯥꯈꯜ ꯇꯥꯔꯦ ꯇꯥꯕꯗꯒꯤ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ ꯃꯉꯥꯜꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯃꯉꯥꯅꯤ ꯂꯩꯍꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯤꯉꯩꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯗꯥ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨꯒ ꯁꯦꯟꯐꯝ ꯑꯁꯦ ꯇꯥꯗꯥ ꯃꯁꯤ ꯑꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ ꯅꯠꯇꯦ ꯀꯔꯤꯒꯤ ꯁꯦꯟꯐꯝꯅꯣꯅꯦ ꯕꯤꯖꯣꯏ ꯇꯥꯗꯥ ꯁꯦꯟꯐꯝ ꯑꯁꯦ ꯏꯅꯥꯎꯅꯨꯄꯥ ꯃꯉꯥꯟꯕꯨ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯌꯣꯟꯊꯣꯛꯈꯤꯕ ꯂꯧ ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯁꯦꯟꯐꯝꯅꯤ ꯏꯅꯥꯎ ꯆꯤꯡꯈꯩꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏꯐꯗꯕꯁꯤꯡ ꯑꯗꯣ ꯃꯁꯤꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄꯥꯏꯁꯤꯟꯕꯤꯌꯨ ꯁꯦ ꯇꯥꯗꯥ ꯃꯁꯤ ꯑꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ ꯅꯠꯇꯦ ꯕꯤꯖꯣꯏ ꯅꯪꯗꯤ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯌꯥꯅꯤ ꯏꯪꯈꯣꯜꯗꯨ ꯌꯣꯟꯅꯅꯕꯒꯤꯗꯃꯛꯇꯅꯦ ꯁꯦꯜ ꯊꯤꯅꯅꯕ ꯍꯥꯏꯅꯔꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯄꯥꯟꯊꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯗ ꯂꯩꯕꯤꯔꯦ ꯌꯦꯡꯉꯣꯏ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯉꯥꯛꯇ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯥꯗꯥ ꯁꯦꯟꯐꯝ ꯑꯁꯤ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯅꯅꯥꯎꯅ ꯌꯥꯝꯅ ꯋꯥꯔꯧꯖꯔꯒꯅꯤ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯩꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗ ꯁꯤꯖꯤꯟꯅꯕ ꯉꯝꯍꯧꯗ꯭ꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯦ ꯏꯅꯥꯎ ꯆꯤꯡꯈꯩ ꯂꯥꯌꯦꯡꯕꯗ ꯈꯖꯤꯛꯇꯪ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯇꯥꯗꯥ ꯃꯁꯤꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥꯗꯥ ꯕꯤꯖꯣꯏ ꯐꯔꯦ ꯂꯧꯔꯒꯦ ꯀꯗꯥꯏ ꯃꯁꯤꯅ ꯆꯤꯡꯈꯩꯕꯨ ꯂꯥꯌꯦꯡꯕꯗ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯔꯒꯦ ꯏꯅꯥꯎꯕꯤꯔꯥ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯕꯤꯖꯣꯏꯒꯤ ꯃꯇꯦꯡꯗꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯅꯤꯗ ꯕꯤꯔꯥ ꯇꯥꯗꯥ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯈꯔꯁꯤꯒ ꯏꯪꯈꯣꯜꯗꯨ ꯌꯣꯜꯂꯒ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ
이자 누피 반토이부 미러기 이모 오이비닝더버곰 다다 마두 마땅디 하이비거나 ꯑꯩꯈꯣꯏꯗꯤ ꯏꯃꯧꯅꯤ ꯍꯥꯏꯅ ꯂꯧꯖꯈ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛꯁꯤ 이카이 상고이 이마우 오이나 마두당디 이마우 오이게 하이바 따르바디 센팜 마시슈 아이네 로이나 부톡바디 야바다바 아두 나트라바디 이사노 피피봉 암로 마마 이메만 까리 하이게 남고 까리노 아좀보 와팜 하이비라바니나 아두 nga이레다나 모이 바봉시나 한게디 서우라동나네 서우다 랑가가 서우석석석석 마밍나 사나우가 거우레 아이네 베만 해 걱저래도 나한 마카이디네 라시미 야우야우다번 nga시디네 라시나네 마툼 야우 어이 미 레인해 거리노도 미라 이사노 피부 나모위나 럭신게 하이라바니나 아이나 하이바수 야바타레 hꯧ직막 nga시막 공시 하이바디 나티 라이앵보다 마땀 장간 뽐노먹싱 아도 아쌍바 센팜 보나막 아두나 ngasi nongmani sida phaba numit ama yenge hairaga karino mapanda chatnana ba phaba doctor ama tanaraga kadai dano la yengba yaba to uba yaba punamak to torsi maduda sengpham punamak aina loina puthokani aigi chanu pina nungai janana ba mahana momo nok chanana ba haujikti panthoi nang pabung buara uribrane pabung karino 마사노 피스도 미망도 막나다 잉원들이 하이리 거리노 컨디 모이 바봉시 비라 얌나 농아레 가리도 아이코이나 포럭리바 가리시데 살라시 징카이 낭부 바봉부 와로리브라네 바봉 마루 루빠다나 이차게디 머군 마두니 누파 하이바다 수그다바니 놈가다바니 ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯅꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯅꯈꯣꯏꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯄꯥꯅ ꯋꯥꯖꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯕꯨ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯗꯤ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤ ꯏꯔꯩꯄꯥꯛ ꯍꯤꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯏꯟꯈꯠꯂꯛꯂꯤꯕ ꯀꯌꯥꯅ ꯊꯋꯥꯏ ꯄꯥꯝꯃꯨꯗꯅ ꯃꯔꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯑꯗꯨꯒꯨꯝꯂꯕ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯐꯝ ꯊꯣꯛꯏ ꯀꯔꯤꯒꯨꯝꯕ ꯌꯦꯡꯁꯤꯟꯕꯤꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯀꯩꯗꯧꯅꯨꯡꯗ ꯄꯨꯔꯛꯂꯣꯏ ꯍꯧꯖꯤꯛꯃꯛꯁꯨ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯐꯤꯖꯤꯒꯤ ꯃꯅꯤ ꯀꯌꯥ ꯃꯥꯡꯂꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯇꯝꯅꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯇꯧꯐꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯂꯥꯛꯑꯣꯅꯦ ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯁꯤꯅꯦ ꯕꯤꯔꯥ ꯄꯥꯊꯣꯏ ꯄꯣꯠ ꯆꯩꯁꯤ ꯄꯥꯏꯁꯜꯂꯨꯅꯦ ꯂꯥꯛꯑꯣꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯆꯠꯁꯦ ꯆꯤꯡꯈꯩ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay.
Inagtada layhanningi nungsiba nangbo imit penayeng janingi nungsiba siya takliblaro mitmang sida yinjagi imit pena nungsiba shuhelakli sinaragi thamoise nangodu na layreni igi misina nungsiba shuhelakli sinaragi thamoise nangodu na layreni igi misina Marul thok traba sakam sina aibu asumna ngau han biri Marul thok traba sakam sina aibu asumna ngau han biri Laita darini ningon puning ase hikpiro nung sige iri hikpiro nung sige iri Laibiro ni inagta wathajagi nakada themjin biro thamoise nungsi wahaina Inagtada layhanningi nungsiba nangbo imit penayeng janingi nungsiba saktam Usathek tuna ngai jarakpa nungsi pantung se yau han biro Usathek tuna ngai jarakpa nungsi pantung se yau han biro ngayam darini nungsiba nangbu leblaro inaksida leblaro inaksida Laibiro ni inagta wathajagi nakada themjin biro thamoise nungsi wahaina Inagtada layhanningi nungsiba nangbo imit penayeng janingi nungsiba saktam Yekraba saktamni thamoida lotli thamoida chetna Yekraba saktamni thamoida
ꯂꯣꯇꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯍꯣꯡꯈꯤꯅꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯍꯣꯡꯈꯤꯅꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯌꯦꯛꯈ꯭ꯔꯕ ꯁꯛꯇꯝꯅꯤ ꯊꯃꯣꯏꯗ 예크라바 삭담니 다모이다 솔라비 시클라니 아이 하티 낭기 농심아이 토니 암만판 땅잡이 낭기 쿠추니 아이기 나야 떡함 어이리비 Kaya nagsisabi ng taklani laylang kundona lantag na rin ay gibok ningso ay kadama numito 예크라바 삭담니 다모이다 솔라비 시클라니 ay hati 락로이네 본시세 아니라 아무땅 로이라바 마포니 레이라미 하이바 구담 아세 무타나 레이바 오이샤노 Ano ba yining kunhansi harap mo nino na awag may sabdong ko'y na musiko do tamlasing punsik kung sa kasida 예크라바 삭담니 다모이다 Sulabi siklani ay hati 엉키누 난기 다모이 아도 Hindi ay buong nung sinong-sina 예크라바 삭담니 다모이다 Nang tagi-po'y natamoy sin 라라라라라라라라 Hanana tagat-sari, lantok-sari ba inspector tayo hanjan batangkag. Tongan-tongan ba platform sing na konseloy na tawiri ba amadi miying tawiri ba simbu tagat-sari. May napipila pa feedback amadi comment nga sigiwin na pasadre masigi na bagta tawiri ba sing na waraw bida na bahay-sari. YouTube amadi Facebook talay bidi ba sing na next best ta isa-isa na sa itarong gida magtalapiyo. Hausikiwin na di, may kukradang mayam dagi laptok sari punamapu. Amukan na kurum sari. Kurumjari everyone, I am Jocelyn Santen, your Miss Heritage Manipur 2026. Mayam nidamakta nungarupa pitu na lakjiri. Madudi, I Club Manipur na sinjaba, kwai-dagi mabing legend, Miss and Mr. Junior, chahi ahum nagina chaitara nitoy supa angang singidamakta, amasung Miss and Mr. T, chahi tara hundoy dagina chaitara tare supa